ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯍꯥꯏꯅ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯂꯩ ꯃꯐꯝ ꯂꯩ. ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ "ꯑꯕꯦ, ꯅꯪ ꯐꯣꯟꯗꯤ?" ꯁꯅꯥꯊꯣꯏꯅ "ꯔꯨꯝꯗ." "ꯀꯅꯥꯏ ꯔꯨꯝꯗ?" "ꯀꯩꯅꯣ ꯇꯥꯃꯣ?" "ꯃꯤꯒꯤ ꯅꯨꯄꯤ ꯎꯅꯕꯁꯨ ꯌꯥꯎꯕꯤꯔꯨꯕ, ꯑꯗꯨꯒ ꯐꯣꯟꯁꯨ ꯍꯨꯟꯗꯣꯛꯂꯝꯕꯅꯦꯕ ꯍꯥ? ꯅꯪ ꯐꯣꯟ ꯀꯅꯥꯅ ꯄꯥꯏꯒꯦ ꯉꯁꯥꯏ?" ꯁꯅꯥꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯉꯥꯏꯍꯥꯛꯇꯪ ꯃꯕꯨꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯅ. ꯁꯅꯥꯊꯣꯏꯅ ꯑꯩꯗꯤ ꯀꯥꯎꯏꯅꯦ, ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯥꯝꯕꯨꯡꯅ ꯄꯥꯏꯈꯤꯕꯅꯦ." ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ "ꯀꯥꯎꯅꯤꯅ, ꯃꯤꯒꯤ ꯊꯕꯛꯀꯤ ꯊꯧꯅꯥ ꯐꯈ꯭ꯔꯕ ꯍꯥ? ꯑꯗꯨꯒ ꯑꯃꯗꯨꯁꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤꯅꯦ. ꯃꯤꯒꯤ ꯐꯣꯟꯗꯨ ꯄꯥꯏꯔꯦ ꯍꯥꯏꯔꯗꯤ ꯈꯔꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯏꯕ. ꯄꯨꯔꯥ ꯑꯉꯥꯡꯗꯧꯅ ꯇꯧꯔꯛꯑꯦꯕ ꯑꯗꯣ." ꯉꯥꯟꯊꯣꯏ ꯑꯍꯦꯟꯕ ꯑꯇꯩ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯗꯤ ꯃꯁꯥꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ. ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯂꯣꯏꯅ ꯄꯨꯡꯁꯥ ꯁꯥꯒꯠꯂꯦ. ꯃꯤꯍꯨꯜꯗꯨ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯆꯣꯡꯂꯦ. ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤꯕ ꯊꯣꯏꯕꯤꯅ ꯇꯥꯕ ꯐꯪꯂꯦ ꯃꯥꯒꯤ ꯃꯤꯍꯨꯟꯒꯤ ꯃꯈꯣꯜꯗꯨ. ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯂꯩꯃ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯈ꯭ꯔꯦ. ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯃꯈꯣꯏ ꯑꯅꯤꯈꯛ ꯉꯥꯏꯍꯧꯔꯦ. ꯑꯅꯤꯁꯤꯒꯤ ꯅꯨꯡꯉꯥꯏꯖꯕꯤꯗ ꯂꯣꯏꯔꯦ. ꯆꯍꯤ ꯂꯦꯡꯒꯥꯒ ꯑꯣꯏꯔꯦ. ꯃꯃꯥꯟꯅꯕꯤꯗꯧꯅ ꯉꯥꯏꯍꯥꯛꯇ ꯊꯥꯅꯗ꯭ꯔꯦ. ꯆꯠꯂꯁꯨ ꯆꯥꯔꯁꯨ. ꯊꯣꯏꯕꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯆꯪꯂꯛꯄꯗ ꯉꯥꯟꯊꯣꯏꯗꯤ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯣꯏꯕꯤ ꯑꯁꯨꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯊꯨꯞꯆꯤꯜꯂꯒ ꯎꯄꯨꯗ ꯃꯊꯪ ꯃꯊꯪ ꯃꯄꯣꯞ ꯀꯥꯏꯗꯅ ꯍꯥꯞꯆꯤꯜꯂꯤ. ꯃꯥꯒꯤ ꯃꯐꯝꯗ ꯊꯝꯕ ꯂꯣꯏꯔꯒ ꯑꯣꯟꯊꯣꯔꯛꯄ ꯐꯥꯎꯕꯗ ꯉꯥꯟꯊꯣꯏ ꯃꯆꯤ ꯂꯦꯡꯂꯝꯗꯦ. ꯊꯣꯏꯕꯤ ꯋꯥꯈꯜꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯈꯜꯂꯤ. ꯑꯗꯨꯒ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯪꯂꯛꯏ. ꯊꯣꯏꯕꯤꯅ "ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ?" ꯉꯥꯟꯊꯣꯏ ꯃꯃꯤꯠꯇꯨ ꯊꯣꯏꯕꯤꯗ ꯌꯦꯡꯈꯠꯂꯛꯂꯒ ꯍꯥꯏꯔꯛꯏ. "ꯅꯪ ꯐꯣꯟꯗꯤ?" "ꯑꯁꯤꯗ ꯂꯩꯔꯝꯅꯤꯌꯦ." "ꯄꯨꯔꯣ." ꯊꯣꯏꯕꯤꯁꯨ ꯆꯠꯈ꯭ꯔꯒ ꯐꯣꯟꯗꯨ ꯂꯧꯔꯨꯔꯦ. ꯊꯣꯏꯕꯤ ꯉꯛꯄꯅ ꯂꯣꯏꯔꯦ. ꯃꯤꯁꯀꯣꯜ ꯃꯌꯥꯝꯁꯤꯗꯤ. ꯃꯃꯤꯠꯅ ꯉꯥꯟꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗ ꯉꯥꯟꯊꯣꯏꯅ ꯍꯥꯟꯅꯗꯒꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ. ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯈꯤꯇꯪ ꯄꯥꯈꯠꯂꯤ. ꯉꯥꯟꯊꯣꯏꯅ "ꯅꯠꯇꯦꯅꯦ, ꯑꯩꯅ ꯀꯣꯜ ꯑꯗꯨꯒ ꯌꯥꯝ ꯇꯧꯕꯗꯨꯕꯨ ꯈꯪꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ?" "ꯑꯩꯗꯤ ꯀꯥꯗ ꯑꯗꯨꯝ ꯊꯝꯂꯝꯂꯕ ꯑꯗꯨꯏꯅꯦ." "ꯑꯩ ꯆꯠꯊꯣꯛꯀꯦ ꯍꯥꯏꯕ ꯈꯪꯂꯤꯅꯦꯕ. ꯑꯊꯨ ꯑꯀꯥꯏꯒ ꯅꯪꯕꯖꯥꯠ ꯅꯠꯇꯦꯅꯦ." "ꯑꯗꯨꯏ ꯅꯠꯇꯦꯕ." "ꯑꯗꯨꯏ ꯅꯠꯇꯦꯕꯨ ꯀꯩꯅꯣ? ꯁꯤꯗꯧꯔꯦ ꯍꯥꯏꯔꯁꯨ ꯁꯤꯕꯅ ꯍꯥꯟꯗꯧꯔꯤꯕ ꯍꯥ?" ꯊꯣꯏꯕꯤ ꯍꯥꯊꯨ ꯍꯥꯊꯨ ꯈꯨꯝꯂꯛꯏ. "ꯑꯁ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ. ꯑꯩꯗꯣ ꯁꯨꯝ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯇꯕꯒꯤ ꯄꯨꯔ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏꯅꯦ. ꯑꯗꯣ ꯑꯩ ꯀꯣꯜ ꯄꯥꯏꯗ꯭ꯔꯁꯨ ꯑꯕꯦꯝꯗ ꯇꯧꯔꯛꯑꯁꯨ ꯌꯥꯕꯗꯨꯕꯨ." "ꯌꯥꯝ ꯇꯧꯔꯛꯀꯅꯤ. ꯑꯁꯤꯃꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩ. ꯅꯣꯏ ꯑꯅꯤꯃꯛꯅꯦ ꯁꯣꯅꯣ ꯉꯥꯛꯇꯅꯦ. ꯃꯁꯥꯒꯤ ꯃꯄꯨꯠꯄꯨ ꯀꯧꯔꯝꯃꯤ." "ꯀꯩꯕꯣ?" "ꯃꯥꯂꯦꯝꯗ ꯄꯥꯏꯔꯦ ꯑꯩꯅ ꯀꯣꯜ ꯇꯧꯕꯗ. ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯦ. ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ." "ꯀꯩꯕꯣ?" "ꯑꯣ, ꯀꯩꯁꯨ ꯅꯠꯇꯦ, ꯌꯥꯔꯦ." "ꯑꯗꯣ ꯀꯣꯜ ꯇꯧꯔꯛꯏꯗꯨ ꯀꯩ ꯍꯥꯏꯒꯦ ꯇꯧꯔꯤꯅꯣ? ꯏꯃꯥꯗ ꯇꯧꯔꯛꯑꯁꯨ ꯑꯗꯨꯝ ꯌꯥꯕꯗꯨꯕꯨ." "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯑꯝꯇ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯗꯧꯔꯤꯕ ꯍꯥ ꯑꯩꯁꯦ?" ꯊꯣꯏꯕꯤ ꯀꯩꯝꯇ ꯈꯨꯝꯂꯛꯇ꯭ꯔꯦ ꯍꯟꯗꯛꯀꯤ ꯋꯥꯗꯨꯃꯗꯤ. "ꯉꯥꯏꯍꯥꯛꯇꯪ ꯕꯖꯥꯔ ꯆꯠꯊꯣꯛꯂꯨꯕꯗ ꯀꯔꯤ ꯆꯥꯅꯤꯡꯒꯦ, ꯀꯩ ꯂꯩꯔꯛꯎꯒꯦ ꯍꯪꯒꯦꯅ ꯇꯧꯕꯅꯤ. ꯇꯣꯛꯑꯦꯗꯅ." "ꯀꯩꯁꯨꯝ ꯆꯥꯅꯤꯡꯗꯦꯕ." "ꯆꯥꯔꯨꯔꯅꯨ, ꯑꯗꯩꯗꯤ ꯑꯗꯨꯝ ꯐꯖꯔꯛꯑꯅꯤ." ꯊꯣꯏꯕꯤ ꯈꯤꯇꯪ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. "ꯑꯩꯗꯣ ꯇꯥꯃꯣꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ." "ꯀꯩꯅꯣ ꯍꯥꯏꯌꯣ." "ꯕꯕꯥꯁꯨ ꯅꯥꯕ ꯐꯔꯕꯅꯤꯅ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯌꯦ." "ꯑꯁ, ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ." "ꯍꯣꯏ, ꯑꯩꯁꯨ ꯆꯠꯍꯟꯅꯤꯡꯗꯤꯌꯦ. ꯑꯗꯨꯕꯨ ꯕꯕꯥꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯔꯤ. ꯌꯨꯝ ꯊꯥꯗꯣꯛꯄ ꯀꯨꯏꯔꯕꯅꯤನ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ. ꯑꯗꯨꯒ ꯌꯨꯝꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ." "ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯍꯥꯏꯗꯤ?" "ꯏꯃꯥ ꯍꯣꯏ ꯇꯣꯟ ꯍꯣꯏꯕꯨ ꯍꯥꯏꯕ." "ꯍꯣꯏ, ꯑꯗꯨꯁꯨ ꯈꯟꯗ ꯌꯥꯗꯦ. ꯑꯗꯣ ꯑꯩ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯤꯍꯦ, ꯅꯪꯅ ꯃꯣꯏ ꯋꯥꯔꯤ ꯍꯧꯗꯣꯔꯛꯄꯁꯦ." "ꯁꯥꯎꯕꯤꯒꯅꯣꯕ, ꯁꯥꯎꯕꯁꯦ ꯐꯠꯇꯦꯕ." "ꯈꯪꯗꯦ, ꯑꯩꯗꯤꯅꯦ ꯃꯣꯏ ꯍꯦꯛ ꯄꯜꯂꯛꯄꯒ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯤ." ꯁꯣꯝꯗꯅ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯀꯟꯅ ꯀꯦꯁꯟꯅꯔꯤ. ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯃꯥꯂꯦꯝ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯃꯃꯥꯏꯗꯨ ꯂꯩꯃꯥꯏꯗ ꯌꯦꯡꯗꯨꯅ ꯂꯩ. ꯃꯥꯂꯦꯝꯅ "ꯑꯩꯕꯨ ꯏꯃꯥꯗ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯕꯅ ꯐꯒꯗ꯭ꯔꯥꯅꯦ? ꯑꯁ, ꯑꯗꯨꯁꯨ ꯀꯩ ꯍꯥꯏꯔꯒ ꯃꯥꯕꯨ ꯍꯪꯗꯣꯏꯅꯣ? ꯑꯗꯨꯒ ꯉꯁꯥꯏ
ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨꯅ ꯉꯥꯟꯊꯣꯏꯅ ꯀꯩ ꯈꯜꯂꯝꯕ? ꯑꯁ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ, ꯀꯣꯛ ꯉꯥꯎꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯐꯣꯟꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯃꯥꯂꯦꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯝꯕꯔꯗꯨꯁꯨ ꯁꯦꯞ ꯇꯧꯗꯦ꯫ ꯃꯥꯂꯦꯝꯅ ꯈꯜꯂꯤ, ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤ ꯅꯨꯄꯤꯁꯦ ꯅꯝꯕꯔ ꯑꯝꯇ ꯁꯦꯞ ꯇꯧꯗꯕ꯭ꯔꯥ ꯈꯪꯗꯦꯃꯦ꯫ ꯌꯥꯝ ꯇꯟꯅ ꯇꯟꯅ ꯀꯣꯜꯗꯨ ꯄꯥꯏꯁꯤꯔ ꯄꯥꯏꯔꯣꯏꯁꯤꯅ ꯈꯜꯂꯤꯉꯩ ꯇꯠꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯅ, ꯁꯣꯅꯣ ꯆꯨꯖꯥꯠꯂꯣ ꯃꯁꯤ ꯅꯨꯄꯥꯁꯦ? ꯀꯣꯜ ꯂꯥꯛꯑꯗꯤ ꯄꯥꯏꯔꯛꯄ ꯀꯩꯗꯧꯕꯖꯥꯠꯅꯣꯕ? ꯃꯥꯂꯦꯝꯅ ꯁꯣꯝꯗ ꯑꯃꯨꯛ ꯈꯜꯂꯤ, ꯅꯝꯕꯔ ꯁꯦꯞ ꯇꯧꯗꯕ ꯉꯥꯛ ꯂꯥꯛꯏꯁꯤꯕꯨ ꯀꯩꯅꯣꯕ? ꯐꯣꯟ ꯅꯝꯕꯔ ꯁꯦꯞ ꯇꯧꯕ ꯍꯩꯇ꯭ꯔꯖꯥꯠꯂ ꯁꯤꯕꯨ? ꯑꯩꯒꯤ ꯅꯝꯕꯔꯗꯨꯅ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯖꯥꯠꯅꯣꯕ? ꯃꯥꯂꯦꯝ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯁꯅꯥꯊꯣꯏꯒꯤ ꯐꯣꯟꯗ ꯅꯝꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯁꯦꯞ ꯇꯧꯔꯝꯂꯤꯕ ꯃꯤꯡ ꯈꯨꯇꯧꯗꯨꯗ ꯈꯣꯏꯗꯧ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯐꯣꯟꯒꯗꯨ ꯂꯥꯛꯇꯅ ꯂꯪꯅꯤꯡꯂꯛꯄ ꯍꯥꯏꯗꯨ ꯍꯦꯛ ꯌꯧꯏ꯫ ꯑꯗꯨꯒ ꯑꯉꯛꯄꯁꯨ ꯐꯥꯎꯏ꯫ ꯅꯠꯇꯦꯅꯦ, ꯑꯩꯒꯤ ꯅꯝꯕꯔꯁꯤꯕꯨ ꯌꯣꯡ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯀꯞꯇꯣꯏꯔꯥ ꯅꯣꯛꯇꯣꯏꯔꯥ? ꯑꯩꯕꯨ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯃꯥꯂꯦꯝ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯃꯥꯒꯤ ꯅꯝꯕꯔ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯅꯝꯕꯔꯗꯨ ꯑꯃꯨꯛ ꯁꯦꯞ ꯇꯧꯔꯝꯗ꯭ꯔꯦ꯫ ꯑꯩꯗꯤꯕ ꯄꯦꯜꯂꯦꯗꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯍꯣꯏ ꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯄꯨꯔꯛꯏꯕ ꯐꯣꯟꯁꯤꯕꯨ ꯑꯣꯟꯅꯔꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯟꯅꯔꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯃꯁꯤꯕꯨ ꯑꯇꯣꯞꯄ ꯀꯣꯏꯔꯖꯥꯠꯂꯕ? ꯈꯪꯗꯅꯕ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯖꯥꯠꯂꯕ ꯑꯩꯕꯨ? ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯍꯟꯅ ꯂꯥꯛꯏ꯫ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯤ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯑꯣꯐ ꯊꯝꯈ꯭ꯔꯒꯦ, ꯑꯗꯨꯒꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯗꯧꯅꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯅ ꯁꯣꯏ ꯁꯤꯔꯅꯤ꯫ ꯁꯅꯥꯊꯣꯏꯅ ꯁꯣꯝꯗꯅ ꯑꯃꯨꯛ, ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯉꯁꯥꯏꯗꯩ ꯀꯣꯜ ꯇꯧꯕꯕꯨ ꯄꯥꯏꯗꯦꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯆꯠꯂꯝꯕ ꯀꯣꯜꯁꯤꯁꯨ ꯑꯃꯨꯛ ꯑꯣꯐ ꯂꯩꯈ꯭ꯔꯦꯕ꯫ ꯁꯅꯥꯊꯣꯏ ꯍꯟꯗꯛꯇꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯅ ꯃꯥꯂꯦꯝꯒꯤ ꯅꯝꯕꯔꯗ ꯑꯣꯏꯅ ꯀꯣꯜꯗꯨ ꯇꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤꯕ ꯃꯥꯂꯦꯝꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯥꯂꯦꯝꯅ, ꯑꯣꯏꯃ, ꯑꯩ ꯁꯤꯔꯦꯗꯅ꯫ ꯏꯅꯦꯝꯄꯣꯛꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯊꯦꯡꯂꯀꯥꯟꯁꯤꯗ? ꯃꯥꯂꯦꯝ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯣꯒ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯁꯣꯝꯗꯒꯤ ꯁꯅꯥꯊꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯂꯛꯏ꯫ ꯅꯀꯣꯛ ꯆꯥꯛꯂꯕꯣ ꯀꯣꯜ ꯄꯥꯏꯗ꯭ꯔꯤꯗꯨꯅ? ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯆꯠꯂꯝꯕ ꯐꯣꯟꯗꯨꯅ ꯑꯃꯨꯛ ꯑꯣꯐ ꯊꯝꯃꯤꯗꯨꯅ ꯀꯩꯒꯤꯅꯣꯕ? ꯏꯕꯦꯝꯃ, ꯁꯣꯔꯗꯣ ꯑꯃꯨꯛꯇ ꯍꯣꯟꯀꯣ, ꯑꯗꯨꯒꯅꯦ ꯉꯥꯡꯒꯤꯁꯨ ꯀꯣꯟꯅ ꯉꯥꯡ꯫ ꯑꯩꯁꯨꯅꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯤꯕꯅꯤꯀꯣ꯫ ꯁꯣꯅꯣ ꯆꯨꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅ? ꯑꯩꯕꯨꯗꯤ ꯀꯨꯏꯔꯦꯅꯦ, ꯑꯗꯣ ꯅꯪꯅ ꯆꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯐꯣꯟ ꯅꯝꯕꯔꯁꯤꯕꯨ ꯁꯦꯞ ꯑꯝꯇ ꯇꯧꯗ꯭ꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯐꯣꯟꯗ ꯅꯝꯕꯔ ꯁꯦꯞ ꯇꯧꯕ ꯇꯧꯗꯕꯒ ꯂꯥꯏꯔꯤ, ꯅꯪ ꯁꯣꯅꯣ ꯆꯨꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ? ꯍꯥꯏꯔꯛꯑꯣꯅꯦ ꯍꯥꯟꯅ꯫ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯗꯦ, ꯅꯣꯏ ꯇꯥꯃꯣꯒꯤꯁꯨ ꯇꯧꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃ ꯇꯧꯔꯛꯏꯗꯨꯁꯨ ꯅꯪ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯀꯅꯥꯒꯤꯅꯣ ꯑꯃꯨꯛ? ꯁꯦꯞ ꯇꯧꯗ꯭ꯔ ꯀꯩꯗꯧꯔꯒꯦ? ꯐꯣꯟꯗ ꯇꯧꯗ꯭ꯔꯁꯨ ꯀꯣꯛꯇꯗꯤ ꯇꯧꯔꯦ ꯀꯩꯅꯣ? ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯅꯣꯕꯁꯦ? ꯃꯥꯅꯒ ꯑꯆꯨꯝꯕ ꯁꯥꯏꯅꯤ ꯃꯁꯦ꯫ ꯀꯩꯗꯧꯔꯒꯦ ꯑꯗꯣ? ꯐꯖꯔꯦ ꯏꯕꯦꯝꯃ, ꯑꯩꯗꯤ ꯅꯪꯅ ꯅꯝꯗꯅ ꯆꯣꯞꯍꯜꯂꯦꯕ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯐꯖꯔꯦ ꯏꯕꯦꯝꯃ, ꯑꯩꯗꯤꯀꯣ ꯏꯕꯥꯏꯗ ꯆꯣꯞꯄꯦ꯫ ꯑꯦ, ꯀꯩ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯁꯦ? ꯁꯅꯥꯊꯣꯏ ꯉꯁꯥꯏꯈꯩ ꯑꯃꯨꯛ ꯀꯥꯎꯔꯕꯅꯤ꯫ ꯉꯁꯥꯏ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯃꯕꯨꯡꯅ ꯉꯥꯡꯂꯝꯕ ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯏ꯫ ꯉꯁꯥꯏ ꯄꯥꯈꯠꯄ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯦ꯫ ꯁꯅꯥꯊꯣꯏꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨꯗ ꯃꯥꯂꯦꯝꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯗꯨ ꯄꯥꯈꯠꯂꯤꯗꯨꯅ ꯀꯩꯒꯤꯅꯣ? ꯁꯅꯥꯊꯣꯏꯅ, ꯑꯩꯒꯤ ꯂꯥꯏꯔꯤ, ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯀꯩ ꯍꯥꯏꯔꯨꯔꯒꯦ? ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯑꯗꯨꯒ ꯅꯪꯅ ꯆꯣꯞꯄꯦ ꯍꯥꯏꯗꯨꯗꯤ ꯍꯧꯖꯤꯛ? ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯍꯦꯔꯣ ꯁꯥꯔꯨꯕ ꯑꯗꯨꯏꯅꯤ꯫ ꯁꯣꯅꯣ ꯆꯨꯔꯕꯣ? ꯆꯨꯔꯦ꯫ ꯃꯤꯅ ꯀꯩ ꯍꯥꯏꯅꯩꯅꯣ ꯍꯥꯏꯔꯒ? ꯈꯪꯗꯦ ꯈꯪꯗꯦ, ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯈ꯭ꯔꯕꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯌꯥꯝ ꯇꯟꯗꯧꯔꯤꯗ ꯌꯥꯝꯕꯨꯡ ꯅꯪꯁꯦ꯫ ꯑꯣꯏ, ꯇꯧꯁꯤꯟꯅꯔꯛꯀꯅꯨꯀꯣ, ꯑꯗꯨꯅ ꯀꯥꯟꯅꯔꯣꯏ꯫ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯌꯣꯡ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯅꯤ ꯃꯁꯦ? ꯁꯅꯥꯊꯣꯏ ꯀꯩꯁꯨꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯅꯨꯄꯤ ꯅꯪ ꯍꯧꯖꯅꯨꯍꯦ꯫ ꯅꯠꯇꯦꯅꯦ, ꯑꯗꯨꯕꯨ ꯃꯤꯅ ꯎꯔꯒ, ꯍꯥꯏꯗꯤ ꯅꯃꯥꯟꯅꯕꯤꯅꯒ ꯎꯔꯒ ꯑꯩꯕꯨ ꯀꯩꯅꯤ ꯍꯥꯏꯅꯗꯣꯏꯅꯣꯕ? ꯑꯩꯒꯤ ꯐꯣꯟꯕꯨ ꯃꯤꯉꯣꯟꯗ ꯄꯥꯏꯍꯟꯒꯗ꯭ꯔꯣ? ꯀꯅꯥꯅ ꯈꯪꯕꯅꯣ, ꯄꯥꯏꯗ꯭ꯔꯁꯨ ꯍꯥꯏꯐꯦꯠꯇ ꯑꯣꯏꯔꯁꯨ ꯎꯈꯤꯕ ꯇꯥꯕꯅꯤ꯫ ꯎꯔ ꯀꯩꯗꯧꯔꯒꯦ? ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯌꯥꯗꯅꯣꯕ? ꯃꯤꯒꯤꯅ ꯑꯃꯨꯛ ꯇꯣꯏꯕ,
ꯅꯨꯡꯁꯤ ꯃꯃꯤꯡ ꯏꯔꯒ ꯁꯦꯞ ꯇꯧꯅꯔꯤꯕ ꯑꯗꯨꯒ ꯅꯪꯒꯤꯅ ꯁꯅꯥꯊꯣꯏ ꯃꯔꯩꯒ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ ꯑꯣꯍꯣ ꯃꯥꯏ ꯂꯞ ꯃꯥꯏ ꯋꯥꯔꯜ ꯀꯥꯏꯅ ꯇꯧ ꯍꯥꯏꯔꯕ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯗꯧꯅꯦ ꯍꯣꯏꯅꯦꯍꯦ ꯇꯧꯔꯒꯦ ꯑꯗꯨꯒꯅꯦ ꯏꯅꯝꯃ ꯍꯣꯏ ꯇꯥꯃꯣ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯎꯔꯒꯅꯦ ꯄꯨꯟꯅ ꯍꯦꯛ ꯍꯥꯠꯇꯣꯛꯆꯔꯁꯅꯤ ꯑꯗꯨ ꯌꯥꯝ ꯀꯤꯕ ꯄꯛꯇꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯌꯥꯝ ꯀꯤꯗꯕ ꯌꯣꯔ ꯍꯥ ꯌꯥꯝ ꯀꯤꯗ꯭ꯔꯒꯗꯤꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯑꯣꯏꯅ ꯍꯥꯏꯔꯣꯗꯅ ꯑꯁ ꯁꯨꯝ ꯍꯥꯏꯕꯅꯤꯕ ꯑꯗꯨꯗꯤ ꯉꯝꯈꯤꯔꯣꯏꯀꯣ ꯑꯣꯍꯣ ꯅꯪ ꯌꯥꯝ ꯀꯤꯔꯒꯅꯦ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯗꯤ ꯉꯥꯏꯕ ꯉꯝꯃꯔꯣꯏꯌꯦ ꯍꯧꯖꯤꯛꯇ ꯍꯥꯏꯔꯗꯧꯅꯦ ꯑꯣꯏ ꯁꯣꯅꯣ ꯆꯨꯔꯛꯀꯅꯨꯀꯣ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯂꯝꯈꯥꯡꯗꯒ ꯀꯣꯏꯆꯥꯏ ꯆꯥꯏꯕ ꯉꯝꯃꯔꯣꯏꯀꯣ ꯄꯛꯇꯤ ꯄꯛꯇꯕꯗ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯆꯗ꯭ꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯗꯅ ꯍꯣꯏ ꯌꯥꯔꯁꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯗꯣ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ ꯑꯁꯨꯛ ꯊꯦꯡꯂꯁꯤꯕꯨ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯆꯥꯔꯨꯔ ꯇꯣꯛꯑꯣ ꯅꯪꯗꯤ ꯆꯦꯡꯒ ꯇꯥꯡꯕꯅꯤꯅ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯋꯥꯊꯤꯅ ꯄꯨꯛ ꯊꯟꯕ ꯑꯣꯏꯅ ꯇꯧꯔꯦꯗꯅ ꯆꯥꯊꯣꯛꯑꯣ ꯌꯥꯔꯦ ꯊꯦꯡꯉꯦ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯌꯥꯔꯣꯏ ꯀꯩꯅꯣ ꯌꯥꯔꯣꯏ ꯍꯥꯏꯕꯣ ꯊꯝꯃꯒꯦ ꯍꯥꯏꯔꯣ ꯑꯣꯖꯥ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯐꯣꯟꯁꯦ ꯏꯃꯥꯒꯤꯅꯦ ꯑꯩꯒꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯒꯅ ꯏꯃꯥ ꯑꯣꯏꯅ ꯄꯥꯏꯍꯜꯂꯨ ꯍꯥꯏꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯏꯍꯜꯂꯛꯀꯦ ꯏꯃꯥꯒ ꯑꯣꯏꯅ ꯁꯥꯟꯅꯔꯣ ꯑꯁ ꯇꯜꯂꯦꯍꯦ ꯅꯪꯁꯤꯗꯤ ꯐꯔꯦꯁꯦ ꯇꯨꯝꯊꯣꯛ ꯑꯌꯨꯛꯇ ꯑꯣꯏꯅ ꯅꯪꯒꯤ ꯐꯣꯟꯁꯦ ꯊꯤꯜꯂꯛꯑꯒꯦ ꯀ꯭ꯂꯥꯁ ꯆꯠꯄ ꯅꯪꯅꯅꯕ ꯍꯣꯏ ꯌꯥꯝꯕꯨ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯁꯤꯕꯤ ꯁꯅꯥꯊꯣꯏ ꯀꯩꯝꯇ ꯈꯨꯝꯂꯝꯗꯕꯤ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯥꯂꯦꯝꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯤ ꯊꯥ ꯈꯔ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯂꯧꯈꯤꯕ ꯄꯩꯁꯥꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏꯒꯤ ꯃꯥꯃ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯂꯤꯈꯨꯜ ꯑꯃ ꯊꯤꯒꯠꯂꯦ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯂꯧꯈꯤꯕ ꯄꯩꯁꯥꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯀꯗꯥꯏꯗ ꯂꯩ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯊꯤꯔꯤ ꯊꯣꯏꯕꯤꯒꯤ ꯃꯄꯥꯁꯨ ꯅꯥꯕ ꯐꯒꯠꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯁꯣꯝꯗ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯤ ꯆꯠꯂꯛꯂꯦ ꯍꯥꯏꯕ ꯌꯥꯏ ꯅꯍꯥꯟ ꯃꯈꯩ ꯊꯣꯏꯕꯤꯅ ꯂꯩꯔꯤꯉꯩꯗꯗꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯇꯣꯝꯇꯅ ꯉꯝꯅꯕ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯃꯥ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯍꯧꯔꯦ ꯃꯃꯥ ꯑꯇꯟꯕꯤꯒꯤ ꯃꯆꯥ ꯁꯨꯅꯤꯡꯗꯕꯤ ꯃꯃꯥꯏ ꯂꯣꯡꯊꯦꯛ ꯊꯦꯛꯄꯤ ꯊꯛꯀꯥ ꯈꯪꯗꯕꯤ ꯑꯗꯨꯒꯤ ꯃꯔꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥ ꯂꯥꯎꯅꯔꯛꯂꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯒ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯒ ꯂꯦꯡꯃꯥꯟꯅꯕ ꯅꯠꯇꯦ ꯃꯆꯥꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤ ꯃꯍꯩ ꯇꯝꯕꯤꯅꯤ ꯅꯨꯄꯥ ꯑꯗꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯄꯤꯕꯤꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯒ ꯇꯣꯟꯒ ꯍꯥꯟꯅꯗꯒꯤ ꯈꯪꯅꯕꯅꯤ ꯂꯩꯀꯥꯏ ꯄꯨꯝꯕꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯍꯩꯕꯤꯅ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯍꯥꯏꯖꯤꯟꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯂꯦ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯟꯊꯗ꯭ꯔꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯣꯟꯕꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯃꯃꯥ ꯃꯆꯥꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯗꯃꯥ ꯑꯃ ꯂꯧꯊꯣꯛꯂꯒ ꯁꯅꯥ ꯂꯤꯛ ꯂꯦꯞꯁꯤꯟꯗꯨꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯔꯕ ꯂꯨꯈꯣꯏ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯏꯪꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ ꯃꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯨꯈꯣꯏ ꯀꯔꯤꯁꯨ ꯈꯟꯖꯟꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯅꯠꯇ꯭ꯔꯤ ꯃꯃꯥ ꯃꯆꯥꯕꯨ ꯃꯔꯤꯜ ꯇꯦꯡꯕ ꯍꯧꯔꯛꯂꯦ ꯂꯨꯈꯣꯏ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯐꯝꯃꯦꯟꯗꯨꯗ ꯎꯔꯥꯎ ꯊꯔꯥꯎꯕ ꯍꯧꯔꯛꯏ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯅꯥꯛꯇ ꯆꯩꯁꯨ ꯁꯨꯡꯊꯥ ꯊꯥꯗ꯭ꯔꯦ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯇꯣꯟꯅ ꯑꯁ ꯑꯩꯈꯣꯏ ꯕꯥꯕꯨꯁꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯎꯔꯥꯎ ꯊꯔꯥꯎꯕ ꯍꯧꯔꯛꯑꯦ ꯃꯦꯝꯆꯥꯁꯨ ꯐꯃꯨꯡꯗꯅꯤ ꯑꯁ ꯍꯧꯔꯛꯑ ꯃꯥꯜꯂꯦ ꯃꯦꯝꯆꯥ ꯌꯥꯝꯅ ꯇꯟꯅ ꯇꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯦꯝꯆꯥꯅ ꯃꯣꯏ ꯕꯥꯕꯨ ꯀꯩꯗꯧꯔꯒꯦ ꯂꯨꯈꯣꯏꯅ ꯅꯨꯃꯤꯠ ꯑꯥ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤꯅꯦ ꯅꯣꯏ ꯅꯣꯡ ꯉꯥꯟꯕꯗ ꯉꯥꯏꯔꯤꯁꯤꯕꯨ ꯃꯈꯣꯏ ꯕꯥꯕꯨꯡ ꯁꯨꯕ ꯍꯩ ꯅꯨꯄꯤꯅꯕꯨ ꯌꯥꯍꯧ ꯑꯗꯨꯛ ꯊꯦꯡꯕ ꯍꯧꯅꯕ꯭ꯔꯣ ꯑꯁ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯉꯥꯡꯕ ꯅꯠꯇꯦꯅꯦ ꯅꯆꯥꯅꯨꯄꯤꯗꯤ ꯍꯧꯒꯠꯂꯕ꯭ꯔꯥ ꯆꯠꯂꯣ ꯍꯧꯗꯣꯔꯛꯎ ꯑꯩ ꯉꯥꯏꯔꯕꯅꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯉꯥꯡꯗ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯉꯥꯏꯍꯥꯛ ꯇꯨꯝꯖꯈꯤꯁꯅꯨ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣ ꯅꯪ ꯍꯧꯗꯣꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯍꯧꯗꯣꯔꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ
ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯣꯡꯉꯥꯟꯕꯒ ꯆꯠꯂꯨ ꯆꯠꯂꯨ ꯍꯧꯗꯣꯔꯛꯎ ꯑꯩ ꯉꯥꯏꯔꯕꯅꯤ ꯃꯦꯝꯆꯥꯗꯨ ꯁꯥꯎꯔꯪ ꯃꯥꯂꯪ ꯆꯪꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯔꯛꯏ ꯂꯨꯈꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ ꯊꯧꯗꯥꯗꯨꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯟꯗꯦ ꯇꯣꯟꯅ ꯃꯄꯥꯒꯤ ꯆꯥ ꯂꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥꯗ ꯄꯤ ꯂꯨꯈꯣꯏꯗꯨ ꯆꯥꯗꯨ ꯑꯃꯨꯛꯇꯪ ꯆꯤꯡꯂꯕ ꯃꯇꯨꯡꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯩ ꯃꯃꯥ ꯆꯥꯁꯤ ꯀꯅꯥꯅ ꯂꯣꯜꯂꯦ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯄꯥꯈꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯆꯥꯕꯨ ꯑꯁꯨꯝꯅ ꯂꯣꯟꯕ꯭ꯔꯣ ꯏꯁꯤꯡꯁꯤꯗꯁꯨ ꯃꯨꯟꯅꯕ ꯂꯣꯟꯗꯦ ꯅꯈꯣꯏꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯂꯨꯈꯣꯏꯅ ꯆꯥꯗꯨ ꯑꯃꯨꯛꯀ ꯂꯣꯟꯅꯕ ꯍꯥꯏꯕꯗꯒꯤ ꯃꯦꯝꯆꯥ ꯆꯪꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯆꯥꯗꯨ ꯑꯃꯨꯛ ꯂꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯏ ꯂꯨꯈꯣꯏ ꯍꯟꯗꯛꯁꯨ ꯆꯥꯗꯨ ꯑꯃꯨꯛꯇꯪ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ ꯅꯣꯏꯁꯤꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯅꯄꯨꯟꯁꯤꯗ ꯆꯥ ꯂꯣꯟꯕ ꯐꯥꯎꯕ ꯍꯩꯇꯅ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯆꯥꯛꯇꯨ ꯊꯣꯡꯕꯃꯛ ꯍꯩꯇ꯭ꯔꯕꯁꯨ ꯆꯥꯁꯤ ꯐꯥꯎꯗꯤ ꯂꯣꯟꯕ ꯍꯩꯔꯒ ꯁꯤꯕꯗꯤ ꯐꯩꯗꯅ ꯆꯥ ꯂꯣꯜꯂꯨ ꯍꯥꯏꯗꯨꯅꯕꯨ ꯆꯥ ꯃꯅꯥꯕꯨ ꯃꯨꯁꯨꯛ ꯃꯨꯕ ꯃꯈꯩ ꯊꯥꯛꯂꯒ ꯄꯤꯊꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯦꯝꯆꯥ ꯍꯟꯗꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯁꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯂꯨꯈꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯠꯂꯨ ꯆꯠꯂꯨ ꯅꯆꯥꯅꯨꯄꯤ ꯀꯧꯔꯛꯎ ꯃꯦꯝꯆꯥ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯒ ꯑꯃꯨꯛ ꯄꯨꯟꯅ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯂꯨꯈꯣꯏꯅ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯍꯥꯏꯕꯁꯤ ꯅꯃꯥ ꯅꯆꯥꯅ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯒꯗꯕꯅꯤ ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯒꯤ ꯍꯧꯔꯒꯅꯦ ꯊꯕꯛ ꯄꯨꯝꯕ ꯍꯩ ꯇꯣꯟ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯇꯣꯟ ꯃꯃꯤꯠꯇꯨ ꯃꯄꯥꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯉꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯂꯨꯈꯣꯏꯅ ꯃꯃꯥ ꯃꯆꯥꯕꯨ ꯃꯔꯤꯜ ꯇꯦꯡꯕ ꯍꯧꯔꯛꯂꯦ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯃꯀꯣꯛ ꯃꯃꯩ ꯈꯪꯗ꯭ꯔꯦ ꯂꯨꯈꯣꯏ ꯄꯨꯔꯥ ꯗꯨꯔꯕꯥꯁꯥ ꯃꯨꯅꯤꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯕꯤ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕꯗꯤ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟꯒꯤ ꯃꯐꯝ ꯇꯥꯛꯄꯤꯕ ꯑꯃꯗꯤ ꯊꯥꯒꯤ ꯃꯈꯣꯏꯗꯒꯤ ꯀꯥꯔꯛꯀꯗꯕ ꯄꯩꯁꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯀꯅꯥꯗ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯇꯥꯛꯂꯦ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕ ꯍꯦꯟꯒꯠꯅꯔꯛꯏ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕ ꯆꯤꯟꯕꯥꯜꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯂꯦ ꯃꯥꯂꯦꯝꯁꯨ ꯃꯥꯒꯤ ꯊꯕꯛꯇ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯐꯥꯝꯁꯤꯡ ꯅꯤꯡꯊꯤꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯍꯜꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯥꯟꯊꯣꯏ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯆꯠꯈꯤ ꯊꯣꯏꯕꯤ ꯔꯨꯝꯗ ꯃꯇꯣꯝꯇꯅꯤ ꯊꯣꯏꯕꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯂꯥꯛꯄꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯨꯏ ꯅꯝꯕꯔꯗꯨ ꯁꯦꯞ ꯇꯧꯔꯝꯗ꯭ꯔꯦ ꯃꯥꯅ ꯈꯜꯂꯨꯕꯅ ꯉꯥꯟꯊꯣꯏ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯣꯜꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ ꯗꯤꯅꯦꯁꯅ ꯇꯨꯝꯗ꯭ꯔꯤꯕꯣ ꯀꯅꯥ ꯑꯩꯅꯦ ꯈꯪꯗ꯭ꯔꯕꯣ ꯑꯩ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯝꯕꯔꯁꯤꯅ ꯀꯗꯥꯏꯗꯒꯤ ꯗꯤꯅꯦꯁꯇꯨ ꯌꯥꯝ ꯊꯧꯁꯥꯗꯕꯤ ꯍꯥꯏꯔꯛꯏ I have my way ꯑꯩ ꯃꯁꯛ ꯈꯪꯗꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯗꯦ ꯊꯝꯃꯒꯦ ꯉꯥꯏꯈꯣ ꯑꯩꯅꯦꯕ ꯅꯪꯅ ꯈꯪꯕ ꯃꯤꯅꯦ ꯑꯩꯅ ꯈꯪꯕ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯥꯟꯊꯣꯏꯒꯤ ꯀꯣꯜ ꯋꯥꯏꯇꯤꯡ ꯂꯥꯛꯏ ꯊꯣꯏꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯜꯂꯣ ꯃꯤꯁꯇꯔ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯗꯥꯡꯅꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯟꯅꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯉꯥꯟꯊꯣꯏꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯏ ꯉꯥꯟꯊꯣꯏꯁꯨ ꯐꯣꯟꯗꯣ ꯑꯗꯨꯝ ꯐꯠ ꯄꯥꯏꯈꯠꯂꯛꯏ ꯊꯣꯏꯕꯤꯅ ꯇꯥꯃꯣ ꯉꯥꯟꯊꯣꯏꯅ ꯍꯥꯎ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯀꯩꯗꯧꯔꯕ ꯊꯦꯡꯂꯦꯅꯦ ꯇꯥꯃꯣ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯆꯥꯒꯦ ꯇꯧꯕꯅꯦ ꯍꯣꯏ ꯑꯩꯁꯨ ꯌꯧꯁꯤꯜꯂꯦ ꯍꯣꯏ ꯂꯥꯛꯄꯤꯔꯣ ꯉꯥꯟꯊꯣꯏ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯪꯂꯛꯇꯦ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯍꯪꯂꯛꯇꯦ ꯊꯣꯏꯕꯤꯅꯗꯤ ꯍꯥꯏꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯈꯔꯗꯤ ꯄꯥꯈꯠꯂꯤ ꯃꯇꯥꯡꯗꯨꯗ ꯗꯤꯅꯦꯁꯇꯨ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯏ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯣꯜꯗꯨ ꯑꯗꯨꯝ ꯄꯥꯏꯔꯤ ꯋꯥꯏꯇꯤꯡ ꯆꯪꯂꯛꯄꯗꯨꯗ ꯗꯤꯅꯦꯁꯀꯤ ꯀꯣꯜꯗꯨ ꯀꯛꯊꯠꯂꯤ ꯉꯥꯟꯊꯣꯏꯅ
ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯁꯨꯝ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯝꯕꯅꯦ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯊꯣꯏꯕꯤ ꯍꯥꯏꯕꯅ ꯐꯔꯦ ꯈꯜꯂꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯣꯜ ꯑꯃ ꯂꯥꯛꯄ ꯑꯗꯨꯏꯅꯦ꯫ ꯀꯩꯅꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ? ꯈꯪꯗꯤꯌꯦ ꯅꯝꯕꯔ ꯁꯦꯞ ꯇꯧꯗꯦ ꯉꯁꯥꯏ ꯇꯥꯃꯣꯅ ꯀꯣꯜ ꯋꯥꯏꯇꯤꯡ ꯆꯪꯂꯛꯏꯗꯣ꯫ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯀꯩꯁꯨꯝ ꯍꯥꯏꯔꯛꯇꯤꯌꯦ ꯑꯩꯅ ꯀꯅꯥꯅꯣ ꯍꯪꯕꯅꯦ ꯑꯗꯨꯒ ꯈꯪꯕ ꯃꯤꯅꯤ ꯈꯛ ꯍꯥꯏꯔꯛꯑꯦ꯫ ꯐꯔꯦꯁꯦ ꯑꯩꯁꯨ ꯌꯧꯔꯛꯑꯦ ꯊꯣꯡ ꯍꯥꯡꯉꯨ꯫ ꯍꯣꯏ꯫ ꯀꯣꯜꯗꯨ ꯀꯛꯂꯒ ꯉꯥꯟꯊꯣꯏ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯇꯥꯅ ꯂꯥꯛꯇꯨꯅ ꯍꯥꯡꯂꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯑꯦ꯫ ꯊꯣꯏꯕꯤꯅ ꯉꯥꯟꯊꯣꯏꯒꯤ ꯍꯣꯡꯗꯣꯛꯅꯕ ꯃꯐꯤ ꯃꯔꯣꯜ ꯄꯤꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔ ꯇꯥꯃꯣ? ꯍꯣꯏ ꯍꯣꯏ꯫ ꯑꯗꯨꯗꯤ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯖꯔꯝꯃꯒꯦ ꯂꯥꯛꯄꯤꯔꯣ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯊꯣꯏꯕꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯒꯤ ꯐꯣꯟꯗꯨ ꯊꯤꯔꯛꯏ꯫ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯝꯕꯔꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯅꯝꯕꯔꯗꯨ ꯍꯥꯏꯒꯨꯝꯂꯗꯅ ꯁꯦꯞ ꯇꯧꯔꯝꯗ꯭ꯔꯦ꯫ ꯉꯥꯟꯊꯣꯏ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯅꯝꯕꯔꯗꯨ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯗꯤꯅꯦꯁ ꯁꯥꯏꯈꯣꯝ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯉꯥꯟꯊꯣꯏ ꯀꯩꯁꯨ ꯈꯟꯗꯅ ꯐꯣꯟꯗꯨ ꯊꯝꯂꯒ ꯆꯥꯛꯈꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡꯗꯨ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯉꯁꯥꯏꯒꯤ ꯀꯣꯜ ꯇꯧꯔꯛꯄꯗꯨ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃꯠꯇ ꯍꯪꯗ꯭ꯔꯦ꯫